Imphal West District ki Lilong Chajing area da bom pokhaibagi thaudoka mari lainana Manipur Police na Ainna Thingkhraba Lalhoulup KCP Apunbagi active Cadre ahum district asigi Tonganba Mafam Dagi Fagatpa Ngamkhre hairi. Police ki pau amagi matung inna Faraba miyoi ahum adudi Laisram Bulu Singh chahi Thingkhraba mapan Imphal East District ki Lamlai Police Station gi manung chan na leiba chana mayai lekai Puyam Cha David chahi Kunganithoi Imphal West District ki Lalambung Takhelambam lekai makhoi animag Imphal West District ki Watham Lairak crossing dagi chatliba tha asigi nipanda fabani amadi ningthaujam chalamba sing chahi Kungamapan Imphal East District ki Khurai Kongpal Sajor lekai dagini Mahag District Asimaki Porompat Police Station gi manung chan na leiba Khewa Bazar dagi ngarang fabani hari Makhoi dagi chakamari panba gari Maruti Gypsy RC number MN01AK3615 magazine amaga loinana 45 pistol maru taraga taret mobile ahum sale kharaga fagat lehari